Yamna Maruoiba paw ama update thamjage LEINGAKNA TAPPA HANJILLAKLE HAIRAKAKPADA IMPHAL West ki KADANGBAND Part 2 AMASUNG MOREH YAORAMDRE KADANGBAND Part 2 Mahadeva Singh Kuki militants na kablokpada nongmai maruna panbada Khungakpa ama laikhidre MOREH da masa ngamdaba commando personnel layingnaba puba team da ambush torokpada special commando personnel ama sokle State LEINGAKNA miyamgi mating dagi amasung security personnel singi hot na zamandagi manipuri TAPPA mahusagi phibam da hanjilakpa hore haibaga loinana lanfam oiramba mafam khardasu khut thoknabagi thodok thokpagi sang hantharakdabasu tangdu leitaba phibam sing hanjilaknaba mafam singi manung IMPHAL West ki KADANGBAND Part 2 amasung Technopol district ki Myanmar ga tainariba MOREH town amukasu YAORAMDRE mafam anisida thokiba khut thoknaba amasung ambush ki thodokta Khungakpa naha ama laikhidre aduga special commando gi personnel ama soktuna laikanakre ahanba thodok asi IMPHAL West district ki manung saliba KADANGBAND Part 2 na koliba Mahadeva Singh mafam amada ngasi ayuk anganba pung 3:30 rom tarakpada thokibani Kanglup masel ki lan thorakpadagi mafam asidasu yamna toin nakal ani gi marakta khut thoknabagi thodok sing thokkibadagi thodok thokliba mafam asida Khungakpa khunja sing makata na Khungakpa gi thabuk chathaduna lakibani Khungakpa sing na sangjafam lawriba mafam amada makhoina khara punna laiminaram laba matung mayang langjing Taning may laikay dagi ningombam Jamesbond allies na naw sahi kun gataret apokpa en nanda kisor na khanghaudana makhoy punna laiminaram ba mafam dagi Thorokpada hanadagi makhoiba mikup na humsing na sena tuna lairamba kuki militant sing na nongmai kapsilaktuna attack torokibani kuki militant sing na kablakpa nongmai gi maruna mahaki yet thangba kamyada panki thodok asida mahak nongmai na panduna sokle haiba khanglagasu kuki militant sing na makhoina Khungakliba mafam adu koisinduna leiba amasung ahingi amamba matam oibana mahak na laiminariba sing na su laying na bagidamagta mahakpu puthorokpa ngamkide aduga mahaki manak tamna sangsilakadaba miyoi singsu sangsilba ngamkide kuki militant sing na apaba makhan gi kulai paiduna sabtharakiba attack aduda Khungakpa singi maikaidagisu leijaba license gun sing sizinaduna khut hallaga kapnaki maram asina soklaba Jamesbond bu thodok thokpham dagi puthorokla leingnaba hotnabada matam khara sangki adum oinamak thodok thokpham da security force sing sangsinduna mahakpu puthoroklaga ambulance ta hapaga James tana puthoroktuna laikannaba hotnaki adum oinamak soklaba matung pung khara kanakibana maram oiraduna ika hena satkibaga chat kibadagi mahak laikannaba nangtana laikidabani mahaki haksang James ki mirin sangda thamkre laikidraba imung dagi phangwa pauna haibada mahak gram panchayat mangagi miyamna pullaga semba village volunteer force ta yawbani numit kharni ki mamang dagi Khungakpa yawragani haini yum dagi thokibani haukibu kumja 2016 da matam khara IMPHAL nuktigi Ayukki phongwa pause amagi sports ki pawmi oina thabuk toromki hairi ngasi ki thodok asiki matang da KADANGBAND maira paibi lupki lusingbi maisnam Ranjan na phongdorokpada miyahum dagi kuki militant sing na khulai paidaba mitei misam miyam da landaduna mihat mipun gi thabuk leptana satharakli LEINGAKNA tangdu leitaba phibam hanjillakle haina lauri adubu hojik loya da khundariba mitei khul singdi mahusagi phibam da hanjinba ngamdri hairaki thodok ka nakna leiba khunja sing na phongdorokpada mafam adu ngak senabagi damakta CRPF amasung BSF ki tongan battalion ani personnel sing su leiribani adubu makhoina kuki militant sing ku mitei khul sing tamna nongmai kapsilakpada athingba piba ngamde haina pendaba phongdorakhi sairak sida ngasi nungtin pung 9:04 rom tarakpada MOREH ward number 7 gi manung saliba forest gate amadi MOREH college ani gi marakta leiba chikim beng hanna lumduna leramba kene ni chingnaba kuki militant singna MOREH da deploy torokliba special commando gi bulletproof gari amada akanba attack chatharakpadagi special commando unit ki personnel amma bom machit singna panduna laikanakre thodok asigi pauna haibada MOREH da deploy tawrokliba special commando gi personnel ama masang amlaktabadagi kondung lairembi ga irablapla leiriba Assam rifles ki location point KLP da leiba unit hospital da layingnaba purakibani MOREH hospital da admit tawduna layingbada khudongchadabadagi thawrang asi lawkhalakibani hairi adubu special commando gi bulletproof gari asina Assam rifles ki KLP yewgadaba khazikmak ngairaba mafamda kuki militant singna ahanbada IED pokhaihanbaga loinana afaba makhal ki nongmai sing kapsinduna ambush torokibani hairi attack asida bulletproof gari asida palaga pokhai ba IED gi machine sing special commando unit asida attach tawduna lerakliba mangasuba IRB gi rifleman number G Ponkolungi ye thangba phaiganda bom machine sing na panduna soki ma hek sokpaga AR gi
KLP da laiba unit hospital da ahan laying piraba matung da rims ta puraktuna makhata na laying khre hairi kuki militant sing nakan ba embus satharak pada gi commando personnel singi maikai dagi su handuna kutok naki more dagi ahen ba force phawbo thomjilaktuna numit tasilakpa phawbo nakal ani gi marakta kutok naraki kutok naringai gi sarakta more ki mafam kharda mai chakpa gi thodok khar sutoki hairi adum oina mak numdang gi matam oisilakpa na mai chakpa gi matang disabsaba report phangbangam kide aduga mathangi update asna ngasi JC na makhata ba khungjang gi warep lawgadori kadangban part 2 da kuki militant sina khulngakpa khunja sing da satarki bakal ba attack ta nongoi maru na pan bada gi laikhidraba ningombam Jamesbond gi mihat ki mayokta JC ama sem ki bagaloina na hayang ayupung trauma soi tarak pada mayang langjing community hall da miyam gi mifam ama pangto kadori mifam asda manipuri gi CSO mahiroi sing gi lup sing political party sing gi maira paibi sing ama di club organization pum na makna saruk ya bagaloina na mihara sigi mayok ta kadi karam bukhung sin kadabage haibagi matang da khanaraga warep logani hairi aduga mathangi update asna chief minister na no basahi sigi khudol oina scheme sing lauthukre kadangban gi thodok ta senaba sing fana ba operation chathari biren aduga mathangi update asna Myanmar gi lalmi chamaga yankhai gi mathoi chensil lagle India ga lon nariba leibak Myanmar da army group sing nasa tharakpa lan gi saitheng na makhoi kem sing degi lan mi yamdrabada chama yankhai mathoi Mizoram gi Longtalai district ta sensil lagle hain ngasi Assam Rifles ki officer amana phongdurakhre ngarang irai numita arkan army fighter sing international border ma adlaiba makhoi gi kem sing da landarakpada gi Tatmando haina sukhang na Myanmar gi army personnel sing adu makhoi gi khulai sing galoina duna chelakibani amasung Longtalai district to selling the labor Assam Rifles sang silaki hairi officer adun hai haukiba numit khar nisida Myanmar gilanmi amasung arkan army fighter sing ki marakta kan mamong da nongmai kap na duna lagli makoi gi marakta phibam blue na sok poyorok padagi Assam Rifles na first aid sing pikre Myanmar army gilanmi sing adu hojikti Myanmar border ma da labor Longtalai district ki parbada labor Assam Rifles ki kemda soidangam dana leire hainam hakna haiki numit kharni gi matung da Myanmar land missing adu makoi gi leibakta thakragani hojik Ministry of External Affairs MEA amasung Myanmar military government ga wari sanari haina haiki November 3rd su Myanmar India border paring de leiba makoi gi military Kemsing the Democracy Militia People's Defense Force PDF nasa tharakpa attack ta Myanmar gilanmi chamaga mari Mizoram da chensi lakibani makoi Indian Air Force na Manipur da leiba MOREH da airlift tauki mafam adu da amuk international border land ki amasung Myanmar da leiba khwai da nakpa border town oiriba tamu singsin ki hairi video sing bibagi da makta mayam punung pu amuk kahna thagachari anau update ki da makta online Manipur YouTube channel na sabanung sibidana subscribe to biramu thank you